ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒꯤ ꯆꯩꯊꯦꯡ ꯈꯥꯡꯂꯤꯉꯩ ꯖꯤꯔꯤꯕꯥꯝꯗ ꯃꯩꯇꯩ ꯑꯃꯒꯤ ꯌꯨꯝ ꯑꯃ ꯇꯨꯝꯅ ꯃꯩ ꯊꯥꯔꯝꯂꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯒ ꯂꯣꯏꯅꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯤꯇ꯭ꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯖꯀꯨꯔꯥꯊꯣꯔ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯕꯣꯔꯣꯕꯤꯇ꯭ꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ OC ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯁꯤꯅꯥꯝ ꯕꯤꯄꯤꯟ ꯁꯤꯡꯍꯒꯤ ꯄꯨꯟꯅ ꯌꯨꯝ ꯀꯥ 3 ꯂꯩꯕ ꯑꯃ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯂꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯩ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯌꯨꯝ ꯑꯗꯨ ꯍꯥꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯅ ꯀꯟꯕ ꯉꯝꯈꯤꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯕꯣꯔꯣꯕꯤꯇ꯭ꯔ ꯁꯕ ꯗꯤꯚꯤꯖꯟ ꯑꯁꯤꯗ CRPF ꯑꯃꯗꯤ AR ꯄꯔꯁꯣꯅꯦꯜꯁꯤꯡ ꯀꯌా ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯝꯗꯝꯁꯤꯗ ꯑꯅꯤꯁꯨꯕ ꯖꯨꯟ 19 ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯄꯥꯕꯤ ꯃꯅꯤꯄꯨꯔꯗ ꯅꯧꯍꯧꯅꯅ ꯑꯅꯤꯁꯨꯕ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯑꯄꯥꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯈꯨꯌꯥꯊꯣꯡ ꯑꯟꯗꯣꯂꯟ ꯀꯩꯊꯦꯜꯗ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯃꯗꯤ ꯑꯃꯣꯕꯥꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGP ꯈꯨꯗꯛꯇ ꯁꯤꯟꯗꯣꯛꯎ ꯇꯝꯄꯥꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯄꯥꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ 15 ꯍꯦꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯁꯨ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯐꯣꯛꯁ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯔꯣꯕꯤꯇ꯭ꯔ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯖꯀꯨꯔꯥꯊꯣꯔ ꯕꯖꯥꯔ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯅꯥꯝ ꯕꯤꯄꯤꯟ ꯀꯧꯕ ꯔꯤꯇꯥꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯌꯨꯝ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯛꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯆꯨꯞꯊꯣꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200 ꯍꯦꯟꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯅ ꯃꯁꯤꯡ ꯍꯦꯟꯈ꯭ꯔꯕ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯐꯣꯛꯁꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤ ꯃꯤꯇꯣꯞꯀꯤ ꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯄꯣꯏꯟꯠ ꯑꯃꯅꯤ ꯃꯁꯤ ꯃꯤꯇꯣꯞꯀꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡꯅꯁꯨ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯈꯨꯕꯝꯅꯨꯡꯗ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯔꯨꯑꯣꯏꯅ ꯕꯣꯔꯣꯕꯤꯇ꯭ꯔ ꯃꯩ ꯊꯥꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯩꯇꯩ ꯍꯥꯠꯄ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯝ ꯊꯥꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯀꯣꯍꯤꯃꯥ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯑꯍꯨꯝꯗ ꯈꯪꯍꯧꯗꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 29 ꯂꯝꯕꯤ ꯁꯝꯅꯗ꯭ꯔꯦ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯣꯍꯤꯃꯥ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯑꯍꯨꯝꯗ ꯈꯪꯍꯧꯗꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 19 ꯁꯝꯅꯗ꯭ꯔꯦ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯔꯣꯝ ꯇꯥꯕꯗ ꯄꯪꯒ꯭ꯂꯥ ꯄꯍꯥꯔ ꯐꯦꯔꯤꯃꯥ ꯑꯃꯗꯤ ꯅ꯭ꯌꯨ ꯁꯨꯃꯨ ꯀꯣꯗꯤꯃꯥꯗ ꯊꯣꯛꯈꯤꯕꯅꯤ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯀꯌꯥ ꯆꯤꯡꯂꯩꯕꯥꯛꯅ ꯅꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯗꯤꯃꯥꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯨꯃꯨ ꯀꯣꯗꯤꯃꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ
NHIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯆꯤꯡꯅꯤꯡꯈꯥꯏꯕꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯋꯦ ꯑꯁꯤ ꯐꯥꯎꯅꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇꯠꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯀꯣꯍꯤꯃꯥꯗ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯀ꯭ꯌꯨ ꯂꯦꯞꯇꯨꯅ ꯊꯥꯎ ꯍꯥꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ MR ꯄꯔꯁꯅꯦꯜ ꯑꯃ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯃꯁꯥꯒꯤ ꯁꯔꯚꯤꯁ ꯒꯟꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯀꯨꯜꯗ ꯂꯩꯕ 9ꯁꯨꯕ MRꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ DB ꯄꯥꯎꯍꯥꯏ ꯂꯝꯀꯥꯡ ꯆꯍꯤ 19 ꯑꯄꯣꯛꯄ DB ꯁꯦꯇꯤꯛ ꯀꯧꯏ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯔꯥꯡꯆꯤꯡ ꯚꯤꯂꯦꯖꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯣꯁꯠ ꯑꯗꯨꯒꯤ ꯒꯦꯠ ꯅꯝꯕꯔ 2ꯒꯤ ꯁꯟꯇ꯭ꯔꯤ ꯄꯣꯁꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯂꯥꯟꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯄꯣꯠꯆꯩ ꯃꯃꯜꯁꯨ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯂꯛꯇ ꯄꯣꯠꯆꯩ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤ꯫ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈ꯭ꯔꯦ꯫ ꯁꯦꯟꯊꯣꯛ ꯆꯥꯎꯅ ꯂꯥꯛꯇꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯩꯉꯥꯛꯁꯤꯅ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯛꯁ ꯂꯧꯔꯛꯄ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯕꯗ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯈꯤꯅꯕ ꯍꯣꯠꯅꯕꯒ ꯃꯥꯟꯅꯔꯦ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯅꯣꯡꯃꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯆꯦꯡ, ꯍꯋꯥꯏ, ꯊꯨꯝ ꯑꯃꯗꯤ ꯊꯥꯎꯒꯤ ꯃꯃꯜꯁꯨ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜꯁꯨ ꯋꯥꯡꯈꯠꯂꯛꯈꯤꯕꯅ ꯃꯅꯥ ꯃꯁꯤꯡ ꯂꯂꯣꯟꯕꯒꯤ ꯒꯥꯔꯤ ꯀꯌꯥꯒꯤ ꯚꯥꯔꯥ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯅ ꯇꯤꯛꯇꯨꯅ ꯄꯨꯔꯛꯄ ꯄꯣꯠꯀꯤ ꯃꯃꯜ ꯐꯪꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠꯀꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯂꯩꯉꯥꯛꯁꯤꯅ ꯌꯦꯜꯂꯤꯕ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡ ꯈꯔ ꯑꯁꯤꯅꯗꯤ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯦꯜꯂꯤꯕ ꯆꯦꯡ ꯑꯁꯤꯁꯨ ꯊꯥ ꯀꯌꯥ ꯌꯦꯟꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯨꯠ ꯊꯦꯛꯄꯗ ꯀꯥꯎꯅꯔꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯂꯩꯉꯥꯛꯁꯤꯅ ꯂꯥꯏꯔꯕ प्रजा ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯂꯥꯏꯔꯕ प्रजा ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯌꯣꯛꯈꯠꯄꯒꯤ ꯃꯍꯨꯠꯇ ꯍꯥꯠꯄꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯅ ꯂꯩꯉꯥꯛꯁꯤꯅ ꯇꯉꯥꯏꯐꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯃꯁꯤꯅ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯄ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡ ꯁꯤꯕ ꯀꯤꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧꯗ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯤꯝꯄꯦꯊꯤ ꯌꯦꯡꯂꯒ ꯉꯁꯤꯒꯤ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯤꯕ ꯑꯁꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯕ ꯆꯨꯝꯃꯤ꯫ प्रजा ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯊꯧꯗꯥꯡꯅꯤ, ꯀꯥꯎꯗꯕ ꯐꯩ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯀꯅꯥꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯁꯤ꯫ ꯁꯋꯥ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯨꯡꯂꯣꯟꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣल ꯀꯅꯥꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯁꯤ꯫ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯔꯣꯏ ꯍꯥꯏꯅ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯋꯨꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯋꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯧꯅꯥꯎꯖꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ 5-6ꯀꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯆꯝꯖꯔꯕ ꯃꯧ ꯅꯍꯥ ꯑꯃꯕꯨ ꯂꯩꯍꯟꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯊꯋꯥꯏ ꯃꯥꯡꯂꯤꯕ ꯑꯁꯤ ꯃꯔꯅꯥꯏ ꯑꯣꯏꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯌꯦꯡꯕꯤꯅꯕ ꯂꯩꯇꯕꯒꯨꯝ ꯂꯩꯕ ꯑꯁꯤꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯀꯌా ꯐꯪꯗꯅ ꯂꯩꯔꯤ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯌꯣꯛꯄꯒꯨꯝ ꯊꯝꯂꯤ꯫ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯕ꯭ꯔꯥ? ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯃꯅꯤꯄꯨꯔ ꯇꯤꯜꯂꯨꯕꯅ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯎꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯪꯂꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ
Sentergi punglonda jagoi saduna leiri Manipurda ngasi thokliba lan asigi remote control kanana pairibano haibasi miyamna punna thidokminasi aikoi amata oina leminaduna mikha pona hinglaroi haiba wakan khandriba fawa lan asi loisingani haiba thajade haiki makha tarakpa pauda editorial kalamdagi machangoiba pau amaga lokachari Mairik pidagi maijaubi olaktanaba sinsi Asi yauna luraba matamni haiba yaraba Manipurgi phibam asida political party singna hundok honjin taunaduna leibagi matam natte haibasi khangna party kudimangna angamba thakta honabagi matam yaure ngasi Manipurgi miyamna khannariba asi India lengaki asoiba thausilda Meitei singbu awaba tahalabani haina lamdam asigi maikei kayadagi miyamna lepa leitana lauriba asi ngasigi state lengakna kari amata tadrabra natraga tarabasu pambai leitabadagi center lengakta khanganbada Tabidabani hairibra haibagi wahang kayana lamdam asi pumnin ninbagum tawrakli oirakliba phibam asigi maramdi micham miyamda landa sizinnagadaba afaba makhalgi khulaising kuki terrorist singna sizinnaraga bom yauna nongmaina landarakpadagi oigani tha 13 pharaklaba irang asida kuki terrorist singna state asigi loijing loyada khundaba maitegi khulsingda leptana landarakpagi makha chatharakpa oina tha asigi amada chatharakpa landa micham Maunaha ama laikidabaga loinana machanupigi makuta bom machetna panduna sokibagi matakda miyoi kayamusu makatana kuki singa tainaba chingkhong chingyagi khulsingda landarakpadagi sokpa panba kayamarum yaubadagi layeng sangda layeng chathaduna hojik lairibani nakal amaromda asi yauna luraba matam asida India lengakna masak thokpa micham miyam ngak senaba thabak paikhatpa udabugum tawbadagi state asigi miyam amadi CSO singna state lengak amadi center lengak ta pendabagi kholau laubagi chang nongmagi helakbagum tawri kuki singi aranba thawong singbu kankhatpa manbagi mawongda ngasi phawba tha 13 pharaklaba lan asida center lengak na kuki singbu laksinnaba akhannaba thawang paikhatana leibagi mawong asidagi pendabadagi tongan ba wafam kayamuk center lengak ta thamlakpasu Thawoi wawoidana leiba manbagi thawong asimakti democracy chatpa lebak amagi citizen oirubagi wahanthok leitabaga manare haina lamdam asigi miyamna pendabagi khulau launaragli aduga miyamgi punsi kanba ngamdaba lengak amagum leiraba state lengak oirabara haina state asigi miyamna tha 13 laurpagi maram asi ngasigi state amadi center lengaki thawongna oirakpagum tawri Asigumba matam asida political-gi oiba khudongchaba launabagi thawong manbagi thabaksu tawrpagum lamdam asida chatharakpagum tawri hojik India lengakna Manipurgi hojik oiriba phibam asida akhannaba thawang kaya morong paikhatlaga misam miyamgi punsi kannaba amadi miyamgi lanthum ngaknabagi thawrang sinbadu pamnarabasu India lengakna sinbagi mami ita tadabadawna leiriba asina maram oiraga lamdam asigi yelongmi miyamna center lengakta pendabagi achoba maram oirakli Nakal amaromdana ngasigi Manipur lengak leirabasu lengak asina singi lamda maru oina kuki sing taba mafam da lengak amagi law of rule chanahanba ngamdabagi mami tari asina maram oiraga tampaki lamdam khaktada law of rule chanabagi thawong asimakti lamdam asigi oina laibak thibani pumnamak sing asi hanna lamdam asigi miyamna wahang hangbagi maram oirakpagi maramdi India lengakna Meitei miyambu India ge citizen ama oina chap manaba miyeng yengdaba manbagi thawong sing asi chatharakpagum tawrakpadagini haibada langadaba mande maram aduna center lengak amadi state lengakna michamda landa sizinnagadaba pharaba khulai sizinnaraga hatpagi thawong chatharakpa asi khudakta thinghoba chunggadra khali madu natrabadi mairik pidagi maijaubi oirakadaba mali